Ahama Muktada, Mayambu, Taram Oxeri, Loyana Channel Sina, Nasi Takatsagadoriba, video se, Masi, Hozikina Rol Sing Aduga, Nasiki, Konaya Sida, Karam Kaidum, Kanagadra Kale, Madude Hana Simzagadoriba videos, Masi, Mayam Maratagi request or Aduguma video money. Hairiba video se, Hiniam, Kanghaidina, Simzaba Muktina Sadi, Ahalam Katana Zeduga like Tigilo Kutsavani. Haibadi Sigipose, I know to come with the Wagadaba, do Imunga Manusek the Kang with the Wagadaba, oiba, Adubu, Karamakadi Kanagadava, Mayam, the Hibatare, Adonai and Sigitopi and Silokosavani. Matudi Hoigi, Imunga Mada, Ahalaman, Habadi, Ima or Via, Ipa or Viaco, see Anishmundama later. Natragana Yumama later, Yumama Sida, Quadigi, Kayani. Yumbu oiba habitariko magi matungina mayam je hingiba magi matungina mayam chabi thapi oiriba habiti mangondegi habitare adugumba yumjigoini khwaidigi achouba mi ma habitare isam samna harabata adugumba mi ma leitaba matamda daihoriba singcha masina wahoudanaba kari pambe kari tawwe abage haidana comment ama tawbireba haigi youtube channel video marak habitare Madu comment do yam supazaba ina so nunginu shi babitare aduna masigi video sai lokhachara again adum haigerabani comment da ado yembi bolerga so makhada dum comment pibiramo haidana haijari masije aduke mate akhoigi hojilariba akhoigi khunai sida aduke mate kana gadaba dugumba madi oi aduna aina se lokhachabani masida aina ngasi phungdok kadoriba sida aranba haibadi asoiba What hoba khara yaurgasu mayam ngakpio tasena makedi ayam khangdana tawjaban nasade lari khara sum nainajabani aduga ahalaman khara aina sum pau phonaba nuaijaba han khara dun phaunajaraga mayam gedamakta semjabani haidana haijari hairiba jiki imung amada ahalama laitaba habse masi kari ka parman tawnage haba matamda ujao aso am tubu matamda magi makha thabada manakta laiba Macha oiba, Pambi oiba, Adugu Makara, Nalaga Sibam, Yavidana. Adumina Pramanta web. Some Harabada, Ujawama, Turadi, Macha Masu Sokkani, Kongbunai, Yaukigani, Asini. So mine upon do Aduna Fagi Yumgi, Ahalamama Lataba Matamda, Afagi Masa Masu oiba, Sugumakara, Mari Satpugumba, Karibumakara, Patavana Tragan Whitaba, Karibumakala, who were among the Wahova. Sigumbase, Masi Natragana Pagi, Angelata Matanda, Mari later Yauna Pogumba, Imunguina, Sigumbane. Aduna, Sing Matanga, I hana Hal Amas Sumtanaze, Adu Ahanduna Harapamatanda, Apagi Maruina Mi laterze, Karibumakrapi, Ibadi, Yam Sidayam Kanabdi Sangeloige, Adu some Handuna Harapakara in some Lokotsavani, Poino Vitare, Mima later Matanda, Mahakse, Hogi, later Numi Patava, Natra Punjing Patava, Namapi. Madu Karino have a mutumda, no mizing Thangene, Aduga, me lay tributo, Maki Mapunumine, Sige Ohumze, Numit Ohumze, no mizing Thangene, Aduga, Maki Mapunumine, Masidikari Malay Trava, Adu a target Patabakara P. Haidanai, Aduga, Pungjingdana, Kamine High have a mutunda, Numit Yung Pomatum, Okogi, Numyongapa, Pungbaro, timing later, Sigumba, Aduga, a hing nong yagi matam, Sizupungbaro, at my oidana, Sigi Manungias minus later was Masi. Mayamdi khara tongale habadi mokhoi karigumba khara thorom pangthopum matamda mayamdi pochang karigum khara ahem hapchanba hari sibudi akoina sigi akoi chamchamba khoi praja sing haibitari ko sigi matang akoini yam kana changchalagumje habadi sigi matang gi maibugum mana tongna ba thabokni aduna sigi matang akoina sigi matang yam kan nainergumse adubo sumaina khara dilai adu phattaba haibitari ko phattaba piramba hai targa sigum khara yaweba aduna sigumba numisida laitaba mapon numita laitaba aduga pungjing sida laitaba itargadi mokhoi karigumba tonga khara maibuna mai mana thopodum tawgrani ko tawbudi Mayamdi posang di kitang karigumba ma ahen ba mahape aduma laire asibadi akoina khangudragasu maibana dum torkadoini aduga hojiki ngasagi ahal laitaba matamda hoigi imungda lehoriba Macha oiba naha oiba laidana sigumba singina mana oiba mokhoi singina tawbuyaba abita akoina tawbungam gadaba akoina tawgodaba karigum khadi pi madu karino habdo ai myam da thamjage masimadi kana gani khalaga ina mayang da mutu lokhatjabani haina larik tege thaimjabani hari bise kai haiga haba matamda ipa siragana chahi ahum awaba nangeba ima siragana chahi manga awaba nange hai Sumai Haramiko like that. Ipa Sirgana Sahi Ohum, Ima Sirgana Sahi Manga Wai Haba.
aduna lehore sing asina wadana karigum khara pangthokneba pangthoknabse kamaina haigabam tamda siba matung numit tareni konba numitagi sireba matung numit tareni sia masi numiside howdoini asidagina chahi ohum gi mohutta tha ohum gi mohutta numit humni dang ipa sibagi damak konthong oyung ani aduna thongaklen lining thau amasung thongaklen lairembi ni haina lawga khurumjaduna londoini ai sugaina dum hajarage madudi kaino haiba matamda imung amagi mapa haitare leitre khaldi adu masa masu singina tawbuse mapa je leitragadi chahi ohum waba nangeba aduna hojiki konthongje akhoigi thonganda leriba konthong sigi nakan ye thangba ma oi thangba ma leidana madu kai hai ga bam tan da maming je thonganglen lining thau ne ba yelom thangbisna aduga oirom thangbisna thonganglen lairembi ka oiba aduna sigi ani je masi nongdang khuding thonglom ma tan da mongonda laiwa ama haire ka lon ga ne lon ga dori ba se chahi ahum wa ga dabni na mahangna tha ahum sijina ga dabni laiwa se aduna tragna tha ahum ga mo haire na numit humni sijina ga dabni sine hajik haire ba laiwa se laiwa do kamaina hai ga ni haiba matam da konthong lonba matamda songadaba laiwadi lining thau lairembi anina tungi mangthong lonbi yu asi ana awana ngan biganu asumna haigani matamdi numidang tumlamdai da longadabani chidaramje hojiki hairibje tha ahum longadabase tha ahum je akhoina ngamoidabani haibadi sum ngamgragbudi fareko ado numi humni da su yai haibani da harami pose ado karigumba imung adugi mama haipatare ima sirgana chahi manga oyeba wabse aduna chahi manga gi mohta tha manga natragana numi manga ni hojiki thong lonba gi laiwa se sijina ga doine thong haidi akhoi gi gate lonba akhoina konthong lonba hairaga khangnei akhoina tawbu yaba haitar ga sima yaena ina khanjaraga aina su like se thengna jabusida aduga comment perpudu gi matungena hojiki naharon sing aduga hojiki lamdom sida lairiba haipatare mayamna khangbuda kana ga daba haipatare adugumba mu oy aduna akhoi je mi je pobadi no matra ge no madi sigi da bunga tani aduna sigi thabok je isa da loi thengnar ka da imung amada loi thengnar ka da bunga tani aduna khamjin bada khar do isu kana gani khalaga semjabani masi aina yam khangai dina semjaba maktina sade karigumba asoiba aram yawrasu khangai myam laibiri bisingna ngakpi yo haidana haijari aina ngasi semjare bisidi hojikki lairiba khonaya sida tungi horok liba naharul singa sida koigi thaini gi pai posing karigum khara thamamba karigum khara I duna thamamba ja hoji akhoi tv da phangdre aduna akhoina sum ayana su chenen sigi khanjaraga aina sum lari kaya ma khumjan jaraga natra ahal khara sum tana jaraga sum mayang gi damta sum khudol tamjarapani masi hoji ki matamda sigumba aibadi thaini gi ahal lamun sing iramba ja masi lari koina thirasu kya kana phangdaba adugum oi adu akhangba han khara adum lairaga su mukhoida hangbiraknaba mi leitaba yam lurije aina sum ahanda hangubudane ahan kamain har kay bantanda aina hangai sumaina hangakpa nahada leiti sineba haidi sumaina hangakado khangjaning dana hangakpa kaya amsu leitaba aduga karigumba hanguruba matamdasu takthoroktaba ahan kaya amsu dum yawba aduna aina semjaribsida karigumba asoiba ram yar so mayana ngakpi haidana aina hanjana igi video ayamba hairibse masigi damuktane habadi lamdamsida akhang hai mayama lei adubu aina thijareiba aina tawjareiba si mayang khala tawjarapnina asoiba rama karigumba khara yawarmagade habadi mi amagi wakhalo manade aina hanguba hanna harakpaduga atopana harakpaga manadaba suai lairik sungaire amana irambaga manadaba dum khara dum yawi sigumba sida aina karigumba asoiba rama yawarmadi ngakpiu haidana haijabani ngasi aina semjariba video se aigi nushireba subscriber mai aduga aigi viewer singna haibirakpa comment degi lakhosarapni aduna comment da video sembiraknaba hairakhiba singdo adum aina dum khangba aina thibida phangada lairgadai adum semjarakani haidana mayamda haijari aina video semakte haidana nuaitaba tawbigano haidana haijari kaigino da aisu thibi aba thijari bane adu khangdaba yawbasu yawi aduna mayam harakpada haibada ai yam khang haibu nattabanina aduna khomjinjaraga thijari ahalaman ke amatana jari adu matang sabadasu aina ahan khara sum unajarake sigi matangse sum nainajaba mayam khangingbado dum phangnabi damakta haidana mayam haijari asigi video se meng tabiribu khaipanmu pu channel asina Tagat pa fongdoksari. Kang Lefa Imana, Yai Fari.